Tungan tungan ba social media masung sipongi maruwe ba ibaw kremyam na thamjage asi ba haksang tawkhlagle Leisabi ama thauri yalam le ngasi ayuk pung tarugrom taba matamda sakhang da Nupa Amagi asi ba haksang ama Imphal East District ki Yangang Pokpi Police Station ki manung sanba saijang awang lekai ki naibi turel da tawkhlakre Police na asi ba haksang adu lawkhalaba matung turel asi da sin tawkhlakiba nupa adu Kangpupi District ki Yangang Pokpi Police Station na konba silent khuldagi thami kaising masagi sahini homphogani thoi apokpa laikhidraba punam kaising kawi haiba khangba ngamkhre Thodok asi ka mari lainana Yangang Pokpi PS na case ama register tawkhre hairi nakal amoromda ngasi ayuk anganba pung 3:30 taba matamda Thobal District ki Lamding Khuman Them Laikaida masagi sahi kunga mari rom surbi nupi ama masagi kada thauri yanduna siramle hairi laikhidrabi nupi adugi mamingna Khuman Them sima kawi apokpana Rajen kawi hairi Makha tarakpa update CM Birena Kangpupi Phawdana satpa yaroi haibasi haksina lawi haina UNC na phangdorakle Manipur ki Chief Minister N Biren Singabu Senapati District pangthokpa Liangmai Naga Phurupki lawrok matungi kumai ama oiriba sagangi 2024 yawba satpada Kangpupi Phawba yaroi haina akanba warning tawkhibadu UNC na haksina lawi haina phangdorakre ngasi NE Today gi pawgi matungina Kukizo Phurupki thawang adu nauna ungkhanaba hengalaknaba sinba thawang amani haina UNC na phangdorakle Loinana Liangmai Naga Council LNC na su COTU na thamlak ibu wafam adu phurup asida singgabani haina lawi haina phongdokhi LNC na haikibada Liangmai amadi Naga miyam gi ipa ipu sina thambirama lamsingda satpa yani yaroi haina tawrugliba si Kangpupi District da illegal immigrants singna lo kaina sanglaktuna khul kya linkhalakpadagini Liangmai phurup na de Manipur gi Chief Minister na zagangi kumai da saruk yaba taragadi Liangmai phurup ki pari puri dagi leraglaba sanabi amadi nat ki oiba apunba saktam ama masak takpa ngamgani haina Makha tarakpa update ta BJP deki tanthokpagi order kona chanahan khidre Bharatiya Janata Party BJP Manipur Pradesh ki president oiramba Songtham Bijoibu party ki member deki lokthoknaba hauzik president oiriba adhikari mayum Sardana kumja 2022 ki February ki tarik 9 da thokhiba order adu null and void oire haina Civil Justice Junior Division Imphal West na lokthokre Songtham Bijoina plaintiff amasung BJP Manipur Pradesh ki state president A Sardar Devi na mahusinba defendant oiduna thadorkiba suit ama sahi asigi February 13 amasung September 2 di hearing satharba matung raya tu ngarang lauthokhibani case asida plaintiff ki maikadegi advocate Bupen amasung defendant ki maikadegi advocate CS Romena lepki kumja 2022 ki February ki 9 da thokhiba order adu null and void lauthokpiu haina prayer tobiu haikibaga loinena plaintiff ki maikadegi 1994 dagi hauduna BJP ki primary member oibetanatana chief spokesperson phawba oirambadagi 2022 ki February 9 da party asi ki president na primary membership tagi sahi taruki oina tanthokibani bijoibu tantholam dagi matamda masagi oibu wafamsing thamnanabagi khudongchaba pi khide hairi